Amman Asians Cadet Judo Championship ta Manipur gi nupi sanaroi singna medal mari lawba ngamkhre Judo Union of Asia gi meeting makhada Jordan Judo Federation na yumbu oiduna Jordan gi Amman City da thasi gi taraga turukta gi taraga mapan fawo pangtokhiba Judo Championship adugi Cadet Girls minus 63 kg gi kanglupta Indian team gi sanaroi Linthoi Chanambam na gold medal ama lawba ngamkhi Linthoi Chanambam mayang Imphal thana maning lake Kunog da leiba Chanambam Ibohol amadi Chanambam Ongbi Guneshwari anigi machanupini Cadet Girls minus 52 kg gi kangluptana Laishang Them Nungsithoi na silver medal ama lawba ngamkhi Laishang Them Nungsithoi mayang Imphal thana ani longbi dagi Laishang Them Ibotombi amadi Laishang Them Ongbi Radhamani anigi machanupini Championship aduda mayang Imphal dagi Khaidem Jadumani gi machanupi Khaidem Taibang Nganbi na Cadet Girls minus 70 kg gi kanglupta silver medal amaga lawba ngamkhi Championship adugi Cadet Girls minus 57 kg gi kanglupta Jenny Chanambam na bronze medal ama lawba ngamkhi Jenny Chanambam mayang Imphal thana maning kunog da leiba Chanambam Ibohol amadi Chanambam Ongbi Guneshwari anigi machanupini Chathakiba Championship aduda Indiana gold medal ama silver medal ani amadi bronze medal mari yauna punna medal taret lawba ngamkhi